posting mafam di kallaga lakdaba mayam su yauri sing da taning dabagi MLA na interfere tawraga minister na interfere tawraga transfer posting se saning ba mafam da satuna leriba mayam se government se tumin na lay yeng higedra adum tawning ba tawsuno haina thadok kera maru oina Tamenglong da tariba nurse staff mayam se hauzik substitution damduna lay utilization da doctor oigera nurse oigera staff oigera lakdaba mayam se langning draga athuba matam da resign tawbiro na hai lenga ki thabak tawraga posting mafam da chaning draba sing masana khangna thabak tokpiro Chaningba Mioina Tawhalasi Haina Foothills Naga Coordinating Committee FNCC ki convener Akio Ngaungmaina Fongdorkli People's United Youth Alliance Puya Joint Tribe Students Association Amadi FNCC na Tamenglong District Hospital ki fibam yangsin bagal mari leinana wafamasi Fongdorkibane Loop ahumasina Tamenglong District Hospital ki fibam yangsin ba chatpada hospital asida pediatric surgery ki doctor leitaba Nurse taret ki manungda taruk amana mahut silamba ishing fangdabagi awaba mayok naramba thengnaraki loinana hospital asigi medical superintendent na hospital asigi mai pinaba generator senanaba amadi sembagi thodangsu puduna leiram lehairi khongchat aduga mari leinana FNCC ki convener akhu na hai lainga ki thabak tawraga apiba posting mafamda chattabida mahut sinnaba thamlaga yumda Laigadauba oirabadi fam thadokpiu tasengna thabak tawningba angamba mi oina tawhalasi asigumba thawong asina ching amadi tamgi mari lapthoknanabagi maram oihalli hairaduna health minister amadi health director nasu wachat wanom tawraga apamba posting khanbagi thabak tawribasi thingnanaba hotnabiu haina taksilakli loina Tamenglong da saba hauramlaga Loishin dana Ladiba Nursing College Asisu Atuba Matamda Loishin Biu, Hiramasita Tamenglong AC MLA DC MD CMO Nasu, Tongnafana Tabok W. Hai. Posting mafam di kallaga lakdaba mayam su yauri sing da taning dabagi MLA na interfere tawraga minister na interfere tawraga transfer posting se saning ba mafam da satuna leriba mayam se government se tumin na lay yeng higedra adum tawning ba tawsuno haina thadok kera maru oina Tamenglong da tariba nurse staff mayam se hauzik substitution damduna lay utilization da doctor oigera nurse oigera staff oigera lakdaba mayam se langning draga athuba matam da resign tawbiro na haige adu marakte da DC na kari tawragali yingsin biu DC CMO yingsin biu MLA nang kari tawragali ri chalaga yingsin biu thabak ta kakpiu adu oirdi akoi public ki damakta thabak tawba yaba sincere oiba mi do yam lei aduguma athuba matamda pibiu aduga maru oina substitution ge culture se athuba matamda muthat ke dabani ha se koina akan ba wafam thamje Khongchat adu da saruk yakeba puyagi secretary general longjam abo themaitain hai imphaldagi lapna leiba Tamenglong da ana laingi khudong chaba ningthina pibi daba si lamdamasigi miyambu nabu yaroi hairibra Hospital asida watliba sing athuba matamda mention biu leiriba official sing nasu thamoi shengna thabak tawbiu haina phongdorokli district hospital ki ambulance se hum lai adubu driver ma khaktangna salairaga hojik leiriba dibam sini koi ta bi lai adu akoina appeal counting di tampakta hojik krik inaraga doctor sing nursing krik inaraga lai adu akoi sing desu lakpiu hai bise akoi appeal counting adu sarkar nasu department nasu health directorate nasu akoi gi sing da ya awatwa hoba lai dibam yam se 100% min bangam dar su kitang or su min sindi ningai akoi students association gi site gi appeal counting